Akashvani Imphal Ngangbam Nganthoi na pau pajari. Sama kuntra mari suba duran kap ki Imphal lek hayengdagi Imphal gi Khuman Lampak Main Stadium da horagani. Masigi yanglaga Manipur Police ki Traffic Control Police Wing na Traffic Advisory ama thokre. Advisory asigi matung ina match laiba numit sing hayeng amasung lakadori batang ama mari taret tara amasung taranithoi da gari sathok sasinda ahongba khara leigani. Numit sing asigi match laiba matamda Pandon Crossing dagi MMTA Banyan Tree Crossing Phauba gari sathok sasinda thingba leigani. Indoor Stadium Swimming Pool amasung kangsangi manak nakpada hangliba parking area da gari khamgadaba singna Main Stadium gi gate number 2 dagi sanglakadabani. Khongna lakpa singna Hockey Stadium gate number 3 amadi basketball court ground da khamgadaba miyoi singna gate number 5 amadi 9 IRB gate sing asida sanglakadabani hairi. Khuman Lampak Main Stadium gi mapanda akhanana hangliba ISBT Rao Ground amasung NCC Ground DM University ki campus da su miyamna gari sing thamba yagani hairi. Hayengi oina numit yongba matung pung ama tabadagi Khuman Lampak Sports Complex ki gate hangani hairi. Kendra gi Shiksha gi Raja Mantri Dr. Surkanta Majumdarna Kangpokpi Jilla da laiba T Baisong High School da DAJGUA scheme gi makhada school asida hostel ama sanabagi urep uyung tambagi thoram ama jilla asigi DC office ta pangthokre. Thoram aduda Minister of State for Education Independent Charge Mantri Sri Jayanta Chaudhuri amadi MP Alfred Kangam S. Arthur Sarugyakhi. Thoram aduga mari lenana wangangbada Minister of Education Sri M. Khongam Baiten Hai Sagadoriba hostel asina jilla asigi manungda leiriba mahiroi singda khudongchaba kaya piragani. Mission Batsalia gi makhada District Child Protection Unit Teknopalna numit nini gi oiba senba sahi lisingani kunmari kunmanga gi sponsorship yanthokpagi thoram ama Teknopal jilla gi DC Conference Hall da pangthokre. Khangatlaba mahiroi humfuda hairiba sponsorship asi pikhibani. Thoram aduda Teknopal jilla gi Deputy Commissioner District Child Protection Officer Child Welfare gi miyoi sing sarugyakhi. Loiselakpada Deputy Commissioner na mahiroi singasu wari sanakhi. Modhu and Sanahanbi Memorial Trust amadi Zem Public School anina punna sinduna nongmagi oiba lemna layangbagi thoram ama ngasi school asida pangthokre. Kem aduda school asigi mahiroi chamakun layangkhi amadi hidak langthak sing yanthokhi. National Education Policy NEP lisingani kun sahi manga pharakpagi komon tharong asi New Delhi gi Bharat Mandapam da pangthokli. Kendra gi Shiksha Mantri Dharmendra Pradhan na Akhil Bharatiya Shiksha Samagam lisingani kun manga da policy asigi matang da wangangkhi. Thoram aduda wangangbada Sri Pradhan na hai Narendra Modi Sarkar gi mijeng makhada NEP lisingani kunna mahi masingi lamda asauba awanba purakpa ngamle. Lakadoriba Inglisingani nifutareta Biksit Bharat ohenaba leba asina sangsileba khongjang asida NEP lisingani kunna asauba thaudang laugadori. Leba asigi school lak nipan henbagi mahiroi koti mari henbada Nipun Bharat amasung Vidya Pravesh thaurangi makhada kanaba kaya fanghale. Bharat ki sign language asi subject ama oina tambaga loinana ISL video amasung talking book lising ama hena senggot pangamle. Policy asigi makhada angang singda mahi tambibada bal batika singda sanabada yumpham oiduna mamalonda mahi tambiba class 6 dagi skill education piba amasung nupi masa sing lairik tambagi sang hengalakpana singba uba phangle. Masigi mathakta Nistha scheme gi makhada oja laktara mari henbada training phanghankre. Lok Sabha na Operation Sindur gi matangda makhata nangasi khanakhigani. Lok Sabha da ngarang Operation Sindur gi matangda ngaksel Mantri Rajnath Singh na khananaba wafam puthorakhibani. Sabha animak nangasi Satrang Masana da Bharat ki ahanba FIDE Women's World Cup title phanglakhrabi Divya Deshmukh ki mafamda thagatpa phongdokhi. Operation Sindur gi matangda Griha Mantri Amit Shah na hai Pahalgam attack matungda Bharat lanmina Operation Sindur gi manung channa terrorist camp kaya thogaiba ngamkhi. Attack aduda maru oina senaba miyoi sing phaduna dandi piba ngamkhre. Masida natana Operation Mahadev su hauji chathari amadi Jammu Kashmir da ngarang terrorist ahum laikhidre. Pauloijare.